ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯇꯁꯧꯒꯤ ꯈꯣꯏ ꯎꯄꯨ ꯆꯟꯅꯅꯕ ꯕꯤꯕꯣꯛꯁ ꯆꯟꯅꯅꯕ ꯎꯕꯥꯛ ꯃꯃꯥꯡꯗ ꯈꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯣꯏꯅ ꯎꯕꯥꯛꯇꯣ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯑꯗꯨꯒ ꯕꯤꯕꯣꯛꯁ ꯆꯟꯕ ꯍꯧꯔꯦꯀꯣ ꯉꯁꯤꯗꯒꯤ ꯕꯤꯕꯣꯛꯁ ꯆꯟꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯁꯧꯒꯤ ꯆꯜꯂꯤꯕ ꯕꯤꯕꯣꯛꯁꯀꯤ ꯁ꯭ꯇꯥꯏꯜ ꯍꯥꯏꯗꯤ ꯖꯣꯄꯤꯁꯦ ꯀꯥ ꯍꯦꯟꯅ ꯖꯣꯄꯤꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯖꯣꯄꯤꯁꯦ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏꯅ ꯆꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯎꯆꯟ ꯁꯦꯝꯃꯒ ꯑꯗꯣ ꯁꯤꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕꯤꯕꯣꯛꯁ ꯑꯣꯔꯗꯔ ꯇꯧꯔꯝꯕꯁꯤꯡ ꯕꯤꯕꯣꯛꯁ ꯂꯧꯕ ꯂꯥꯛꯄ ꯌꯥꯕꯤꯔꯒꯅꯤꯀꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯕꯤꯕꯣꯛꯁ ꯑꯩꯈꯣꯏꯒꯤ 50 ꯑꯣꯔꯗꯔ ꯑꯗꯩꯗꯤ 1000 ꯑꯣꯔꯗꯔ 500 ꯑꯣꯔꯗर ꯀꯣ ꯄꯥꯝꯕꯁꯤꯡ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯔꯦ ꯑꯩꯈꯣꯏ ꯎꯕꯥꯛ ꯈꯥꯏꯔꯒ ꯎꯕꯥꯛꯁꯤ ꯀꯪꯍꯜꯂꯒ ꯊꯝꯍꯧꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯔꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯁꯧꯒ ꯉꯁꯥꯏ ꯇꯁꯧꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣ ꯕꯤꯕꯣꯛꯁ ꯈꯔ ꯆꯟꯕ ꯍꯧꯔꯝꯃꯤꯀꯣ ꯍꯧꯔꯝꯃꯤꯕ ꯀꯩꯅꯣꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯄꯅꯦ ꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯇꯁꯧꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯕꯣꯛꯁꯁꯦ ꯆꯟꯒꯦ ꯑꯗꯨꯒ ꯎꯕꯥꯛꯁꯤꯡꯁꯦ ꯀꯃꯥꯏꯅ ꯈꯥꯏꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯕꯣꯛꯁꯁꯦ ꯆꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯅꯥꯟꯅ ꯃꯁꯥ ꯅꯥꯟꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯒꯦ ꯎꯕꯥꯛ ꯈꯥꯏꯕꯒꯤ ꯇꯦꯛꯅꯤꯛ ꯃꯥꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯑꯩ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯃꯌꯥꯝꯁꯦ ꯈꯣꯏ ꯎꯄꯨ ꯆꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯅꯦ ꯇꯁꯧꯅ ꯇꯧꯔꯤꯁꯦꯀꯣ ꯁꯤꯁꯤꯗ ꯌꯦꯡꯁꯦ ꯄꯨꯔꯥ ꯎꯆꯜꯅꯦ ꯁꯦꯝꯒꯩꯁꯦ ꯁꯨꯃꯥꯏꯅ ꯎꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯃꯇꯣꯟ ꯊꯝꯃꯒ ꯑꯗꯨꯒ ꯑꯃꯒ ꯑꯩꯗꯤ ꯖꯣꯄꯤꯅ ꯀꯣꯛ ꯊꯥꯖꯤꯜꯂ ꯆꯟꯕ꯭ꯔꯥ ꯁꯤꯁꯦ ꯖꯣꯄꯤꯅ ꯀꯩꯅꯣ ꯆꯜꯂꯝꯗꯦꯀꯣ ꯖꯣꯄꯤꯁꯨ ꯌꯥꯎꯕꯨꯗꯤ ꯑꯗꯨꯒ ꯃꯊꯪ ꯑꯃ ꯁꯤꯗ ꯀꯃꯥꯏꯅ ꯍꯥꯞꯆꯤꯟꯈꯤꯕꯅ ꯌꯦꯡꯁꯤꯀꯣ ꯑꯩ ꯌꯥꯝ ꯅꯛꯁꯤꯟꯅ ꯅꯝꯒꯦ ꯁꯤꯗꯁꯦ ꯃꯥꯏ ꯎꯆꯟꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯒ ꯈꯨꯠ ꯌꯥꯝ ꯆꯪꯅ ꯁꯦꯝꯃꯤꯀꯣ खैदं लैरे खैदं लैबनिनो खैदं सेम खर सेम होदोंको उजन से सेम या कनो ओके याबरेंगसी मैं उबीरे को कोई बुचन की हौर को मोंगसी लास्ट सित जो खोई मखा थंगबो दो ओइदिनि बुको सिगी असिगी हजिक तसौनो लोइसिनगिबो पोर्शन से खोइ उपुदा कनो न जेंहनगे को मैम सिदा खोइगी खोइ उपु म लैसिदा सिगी मखा थंगबा सरुक
ꯕꯔꯖꯕꯤ 18 ꯊꯥꯔꯤꯕ ꯄꯣꯔꯁꯟꯁꯦ ꯁꯤꯒꯤ ꯁꯤꯗꯒꯤꯅ ꯑꯗꯨꯒ ꯁꯤꯐꯥꯎ ꯀꯣ ꯁꯤꯒꯤ ꯄꯣꯔꯁꯟꯁꯦ ꯑꯣꯏꯗꯣꯏꯅꯤ ꯀꯣ ꯑꯗꯣ ꯇꯁꯧ ꯁꯤꯗꯒꯤ ꯎꯕꯥꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯁꯤꯁꯤꯅ ꯀꯔꯝꯕꯅ ꯑꯣꯏꯗꯣꯏ ꯃꯊꯛꯀꯤꯁꯤꯔꯥ 오케이. 엄마타키 그 챔버도니바. 챔버. 챔버. 아무니냐. 하이. 도시. 나도 보세. 나도 자. 시대 막kum 라니. 하이. 시다 시링금 라니. 막kum 라비 강가왕 칼라니. 하이. 뭐 실로 미기나 트라이 타우라로. 하시. 하라니. 어디 맞아 열시리. 우박제 거기 인치기 쌍네 두가 그나 떨어간다. 이신의 카이는 거기. 때리마다 이신의 카이 또. 카이 기노. 시대 카이. 노래야 타고. 째레째레 너무 심이야. ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯈꯣꯏ ꯎꯄꯨ ꯄꯥꯝꯕꯁꯤꯡ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄ ꯌꯥꯔꯦꯀꯣ ꯁꯤꯗ ꯎꯕꯥꯛ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯎꯄꯨ ꯆꯟꯕ ꯍꯧꯔꯦ ꯃꯊꯪ ꯆꯍꯤꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯈꯣꯏꯁꯦ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯄꯥꯝꯕ ꯃꯤꯑꯣꯏꯅ ꯈꯣꯏꯄꯨ ꯂꯧꯕꯤꯔꯛꯄ ꯌꯥꯔꯅꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕꯁꯤꯡ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯈꯣꯏꯄꯨ ꯂꯧꯕ ꯂꯥꯛꯄ ꯌꯥꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯈꯣꯏꯄꯨꯒꯤ ꯀꯟꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯈꯣꯏꯄꯨ ꯍꯧꯖꯤꯛ ꯆꯟꯕ ꯍꯧꯔꯤꯁꯤ ꯇꯁꯧꯅ ꯉꯁꯤ ꯁꯦꯝꯕ ꯍꯧꯔꯛꯏꯁꯦ ꯈꯣꯏꯄꯨ 4ꯅꯤ ꯁꯦꯝꯕ ꯍꯧꯔꯛꯏꯁꯤꯀꯣ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯉꯥꯛꯇꯅꯤ ngasi khoi put tara makha thang portion ka tara tara loi dui che mari di lai de sida oh sida sandaba lai di som oh mari di ngai dro mari shet na tho lo re yang ko mi su ya ngam ya de khulai se tasaugi sida uba khaina yam phajom lei tasau am khata khaiyuni mase ra khagi yam pikpa khaina bane on ta khai jing si ko sidagi kana play si sisu asisu akhoi tasau na design tawra semjei ni masana mayam jing se sumam misina ho urang leirabani loina ko loina leinarabani ꯑꯗꯨꯗ ꯁꯤꯅ ꯈꯪꯒꯅꯤꯀꯣ ꯅꯪ ꯈꯪꯒꯅꯤ ꯌꯥꯔꯦ ꯈꯣꯏꯔꯥꯒꯨꯝꯕ ꯈꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯎꯕꯥꯛ ꯃꯆꯥ ꯃꯆꯥ ꯑꯇꯦꯟ ꯑꯇꯦꯟ ꯈꯥꯏꯔꯛꯄꯒꯤ ꯅꯥꯞꯁꯨ ꯆꯞ ꯆꯥꯅ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯥꯏ ꯅꯠꯇ꯭ꯔ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯣꯔꯥꯏ ꯁꯨꯝ ꯂꯦꯜꯂ ꯂꯩꯕꯗꯤ ꯑꯗꯨꯅ ꯈꯣꯏꯔꯥꯒꯤ ꯑꯣ ꯃꯥꯒꯤ ꯄꯥꯛꯄꯒꯤ ꯆꯥꯡꯗꯨꯅꯦꯕ ꯁꯣꯝꯗ ꯂꯧꯗꯣꯏꯁꯦ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯁꯤ ꯈꯣꯏꯔꯥꯒꯤ ꯐ꯭ꯔꯦꯝꯒꯤꯅꯤꯀꯣ ꯈꯣꯏꯔꯥꯒꯤ ꯐ꯭ꯔꯦꯝꯁꯦ ꯑꯩ ꯀꯗꯥꯏꯗ ꯂꯩꯕꯅ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯗ
Sida leising je koi khora gi frame ni. Ko. Sigi frame je simak ni semak ka doi se ko. Aduga sigi frame sina yamna khanga do ba si khogi khoi hai na ba khoi frame je sisin ko. Si siap na ba ubang macha macha ni hoje khagi ubang macha sing sigi macha si. Hai. Sinda khoira yauk da ba ko. Khoira yauk da ba si da na. So si je ke no ne ba. 잼버기 khoira ne. Chamber gi khoira. 잼버기 khoira. Kitang sawo mali hana da gi. 돈이 khoira na. Khara pak pa do. 빡네. 기쁜 나이 나이세. Chamber gi khoira se su le re. 그냥 늦게 모양 같은 기도. 한 4분이 따라 띵들이. Sisu anobu sabne do kana go makhoi gi khoi upu pamba sing ko khoi upu pamba sing contact to biro khoi pu sa moi su chani oi su lising moi su pi ba ya ba gi khudong sa ba se le re go jing mathang se hi gi 야라 집에 있어. 맞나? 무슨 무슨 와래? machine amma su wal machine sin ka ma machine da se wal le je 그리고 무슨 하가 그 서버 이니 반기 호라 반도 뭐 와리. 이거 가냐 봐. hai adu khoi gi ta so gi lei ri ba khoi upu sing gi su ha petang yeng hal ke ko mam sidagi lei daga soi anak pa gi den ka be sia to pa mufum na su mam am lei ri sida su lei re adu ga som da lap na sing mathak ta jing biu ko sigi khoi box lei ba sing se kana gu mana ISTV de kari do u ba su yawrum gani ko hanana ko se khoi gi ta so gi hek zum manak ta lei ba khanu ngak tan bai namak se ko do swaine lei sikatan nate sidagi khitang khak handra ga su sida sangban gi makhong lei ri ba pareng se sida su yamna mathang lei ri lei marak ta kai da go adum khoi upu pa mi ba sing ko amaka soine haijeri ngasagi khoi upu kana gumba longning be singna khoi upu sem sida akhoi uri ba khoi upu se simak akhoi uba phangani ko sige khoi upu bibox number 19 ko hojik se khoi se phajana full da yawra ga leire ko kana gumba laga khoi pure khoi sana aseng bani khangjaba idi box sidagi lokthoga aduga khoi se khoi gi honey extract tawna machine do aduda hapsillaga sana ungjeraga ko botan da hapseraga pujagi haiba mi leiraga di ngasi nongni ni se lakpiyo aduga hariba box dagi ko khogi khoi se lokthoga puba yabai khudong chaba phangani ko mya khoi pusi yami ko yani 진짜 가라게 해내 쓰나 봐 말아 그 조피 파진 왜 이니면 그러선이 뭐야이다. 하바. 까리 짠나 버지기다 그러 우선. 그러 우선 그러 우선 해지. 좋지. 주말도 꼬로 손 나도 해. 신이다. 나오지. 아니 그 가래. 오케이 인시 क्या इसे पीनो अनि 신아 아니 가라. 신아 아니 마카이. हजी से नहीं से अनि नहीं बा 아니 इसी अनि से ना था अब दी 이영아 사토케. 제 나오는 거.
ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯁꯧꯒꯤ ꯕꯤꯕꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯅꯥꯟꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯀꯣ ꯇꯁꯧꯅꯁꯨ ꯈꯨꯠ ꯆꯪꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯄꯥꯝꯕꯁꯤꯡ ꯂꯥꯛꯑꯒ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯆꯜꯂꯤꯕꯁꯤꯁꯨ ꯌꯥꯎꯃꯤꯟꯅꯔꯒ ꯁꯨꯝ ꯍꯦꯟꯅ ꯕꯦꯇꯔ ꯑꯣꯏꯍꯟꯅꯤꯡꯕ ꯁꯖꯦꯁ ꯇꯧꯅꯤꯡꯕꯁꯤꯡ ꯀꯣ ꯐꯤꯗꯕꯦꯛ ꯄꯤꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯆꯜꯂꯤꯕ ꯕꯤꯕꯣꯛꯁꯦ ꯃꯑꯣꯡ ꯇꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯐꯖꯅꯤ ꯅꯪꯒꯤꯁꯤ ꯁꯤꯗ ꯁꯣꯏꯔꯦꯒ ꯍꯥꯏꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒꯁꯨ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯊꯝꯖꯔꯤꯀꯣ 찡진도르분. ꯑꯣ ꯃꯥꯏꯁꯤꯗ ꯈꯛꯀꯤ ꯍꯦꯟꯗꯣꯛꯄ ꯁꯔꯨꯛꯀ ꯆꯤꯡꯁꯤꯟꯅꯕꯩꯅꯦꯕ 시대 보리 새롭지. 제 찡진도르지. 오케이 오케이 보리 시대 시 보리 시대 시험 하냐고. ꯈꯨꯠꯂꯥꯏꯁꯦ ꯃꯈꯟ ꯃꯈꯟ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯤ 그래서 시점 많아들게 그래. 인도까냐고. ꯑꯣ 시점 두번을 그냥 먹고. 음 두번을 진 가져가. 좋습니다. 파 들어오니까. 대안이다가. ꯌꯥꯅꯤ 근데 코불로고 강구디 슬라이브 꼬대 이거 아무도 짠지 ꯈꯣꯏ ꯎꯄꯨ ꯆꯟꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯟꯕ ꯌꯥꯗꯦ ꯃꯦꯝ ꯀꯣ ꯖꯨꯄꯤ ꯀꯣꯛ ꯀꯣꯛ ꯊꯥꯖꯤꯜꯂꯁꯨ ꯌꯥꯗꯦꯕ 스나이 더운다 응? ꯁꯨꯝ ꯅꯈꯣꯏ ꯇꯆꯧꯅ ꯕꯤꯕꯣꯛꯁꯤꯡꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯀ꯭ꯋꯥꯂꯤꯇꯤꯗ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯀꯣ ꯃꯦꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯤꯕꯣꯛꯁ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯣꯔꯗꯔ ꯇꯧꯔꯛꯈꯤꯕꯁꯤꯡ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯤꯗ ꯕꯤꯕꯣꯛꯁ ꯐꯪꯕꯤꯔꯅꯤꯀꯣ ꯑꯗꯨ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯁꯥ ꯏꯁꯥꯒꯤ ꯕꯤꯕꯣꯛꯁꯇꯣ ꯂꯧꯕꯤꯕ ꯂꯥꯛꯄ ꯌꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯁꯤ ꯃꯊꯪꯗ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯕꯤꯕꯣꯛꯁ ꯑꯃ ꯆꯟꯕ ꯍꯧꯔꯛꯄꯗꯒꯤꯅ ꯂꯣꯏꯕ ꯔꯪ ꯊꯥꯕ ꯐꯥꯎꯒꯤ ꯄꯨꯂꯞ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯖꯔꯤꯀꯣ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ